Admit card claim mayam candidates having admit card without proper or visible photograph signature admit card sida yawriba photograph aduga signature se mayek sengdradi yaroroi aduna phajana mayek sengna nam chingthokpiro. Further, please check the particulars and other details. ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯨꯝꯕ date of birth gender category admit card ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯣꯝ ꯊꯥꯖꯤꯟꯕꯗ final confirmation page ꯑꯃ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯔꯣꯀꯣ. ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ CBSEꯗ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯔꯅꯤ. ꯑꯗꯨꯒ ꯔꯨꯜꯁ ꯑꯇꯩꯗꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤ ꯄꯨꯡ 2ꯒꯤ ꯃꯃꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧ ꯍꯥꯏꯔꯦ. ꯑꯗꯨꯅ ꯄꯨꯡ 8:30ꯗ ꯇꯥꯔꯒꯗꯤ 9:30 ꯑꯗꯨꯋꯥꯏꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯌꯥꯏ. ꯔꯤꯄꯣꯔꯠ ꯇꯧꯁꯟꯕꯤꯒꯗꯕ ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡ ꯁꯤꯐ. ꯑꯗꯨꯒ 2:30 ꯑꯥꯐꯇꯔꯅꯨꯟ ꯁꯤꯐꯀꯤꯗꯤ 2:30 ꯑꯣꯏꯕꯅꯤꯅ 1:30 12:30ꯗ ꯑꯗꯨꯝ ꯌꯧꯁꯟꯕ ꯌꯥꯔꯦ ꯄꯨꯡ. ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯣꯂꯣꯝ ꯄꯨꯗꯣꯏꯅꯤꯀꯣ. ꯏꯁꯥꯒꯤ ꯕꯣꯜ ꯄꯣꯏꯟ ꯄꯦꯟ ꯄꯨꯔꯅꯤ. ꯑꯗꯨꯒ admit cardꯀ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯇꯣ ID ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯪꯍꯜꯂꯣꯏ. ꯐꯣꯇꯣ ID ꯍꯥꯏꯁꯦ ꯑꯙꯥꯔꯒ ꯄꯥꯟ ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯐꯣꯇꯣ ꯌꯥꯎꯕ I card ꯑꯃ ꯄꯨꯗꯣꯏꯅꯦ. ꯑꯦꯇꯦꯟꯗꯦꯟꯁ ꯁꯤꯠ ꯏꯗ꯭ꯔꯤꯉꯩꯗ ꯑꯦꯛꯖꯥꯝ ꯍꯣꯜ ꯊꯣꯛꯄ ꯌꯥꯗꯦ. ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯈꯟꯈꯤꯕꯗꯣ ꯑꯗꯨꯗꯣ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯑꯩ ꯂꯦꯡꯒ꯭ꯋꯦꯖ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏꯕ. ꯑꯩꯈꯣꯏꯅ ꯁꯦꯔꯥꯟꯅꯅ ꯑꯦꯇꯦꯝ ꯇꯧꯁꯟꯕ ꯑꯣꯏꯔꯁꯨꯀꯣ ꯑꯩ ꯂꯦꯡꯒ꯭ꯋꯦꯖ 1 ꯈꯜꯂꯒ ꯂꯦꯡꯒ꯭ꯋꯦꯖ 1ꯗ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯈꯜꯂꯒ ꯑꯩꯅ 2ꯗ ꯑꯣꯏꯅ ꯈꯣꯠꯆꯜꯂꯕ ꯑꯗꯨ ꯌꯥꯔꯣꯏ. ꯑꯩꯒꯤ admit cardꯇ ꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯣꯏꯅꯦꯕꯀꯣ. admit card ꯏꯕꯁꯦ ꯁꯤ ꯃꯊꯛꯁꯤꯗ ꯌꯥꯎꯔꯤꯁꯦ ꯂꯦꯡꯒ꯭ꯋꯦꯖ 1ꯗ ꯏꯪꯂꯤꯁ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤꯗꯤ. 2ꯗꯅ ꯃꯅꯤꯄꯨꯔꯤ. ꯁꯤꯁꯤꯅ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯇꯧꯕꯤꯌꯨ ꯈꯣꯠꯄ ꯃꯇꯝꯗ. ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯒꯤꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐꯔꯁꯦ 2ꯅꯦꯕ. ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐꯔ 2ꯁꯤꯗ ꯑꯩ ꯃꯅꯤꯄꯨꯔꯤꯅꯦꯕ. ꯑꯗꯨꯅ ꯍꯌꯦꯡ ꯈꯣꯠꯂꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯊꯣꯛꯂꯛꯑꯅꯦꯕꯀꯣ. ꯑꯗꯨꯗ ꯌꯦꯡꯉꯣꯅꯦ. ꯂꯦꯡꯒ꯭ꯋꯦꯖ 1 ꯃꯅꯤꯄꯨꯔꯤ. ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ 1ꯗ ꯀꯩꯅꯣ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ. ꯏꯪꯂꯤꯁ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ. ꯂꯦꯡꯒ꯭ꯋꯦꯖ 2ꯗꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯈꯜꯂꯦ. ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯦꯡꯒ꯭ꯋꯦꯖ 2ꯗ ꯁꯨꯝ ꯍꯥꯡꯇꯣꯛꯑꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯀꯥꯟꯗ ꯁꯤ ꯂꯦꯡꯒ꯭ꯋꯦꯖ 2 ꯑꯣꯏꯅ ꯊꯥꯔꯛꯄꯅꯦ. ꯂꯦꯡꯒ꯭ꯋꯦꯖ 2 ꯃꯅꯤꯄꯨꯔꯤꯅ ꯃꯊꯛꯁꯤꯗ. ꯁꯤꯅꯦꯕ ꯁꯣꯏꯅꯍꯜꯂꯣꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ. ꯁꯤꯗ ꯑꯗꯨꯝ ꯁꯣꯏꯒꯜꯂꯦꯕ ꯃꯌꯥꯝꯁꯦ. ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯃꯗ ꯈꯣꯠꯆꯜꯂꯨꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯑꯩ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏꯕ. admit cardꯁꯤꯗ ꯈꯟꯈꯤꯕꯗꯨ ꯃꯇꯨꯡ ꯏꯟꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐꯔ 2 ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐꯔ 1 ꯁꯤ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯗ. ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯟꯗꯤ ꯅꯠꯇ꯭ꯔꯒ ꯏꯪꯂꯤꯁꯁꯤꯗꯤ ꯍꯤꯟꯗꯤ ꯑꯣꯔ ꯏꯪꯂꯤꯁꯁꯤꯗꯤ ꯃꯦꯟ ꯄꯦꯄꯔꯗ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯄꯅꯦꯕ. ꯃꯦꯟ ꯇꯦꯛꯁ ꯕꯨꯛꯂꯦꯠꯇ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯅꯠꯇꯕ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤꯁꯦ ꯑꯗꯨꯝ ꯑꯣꯞ ꯇꯧꯅꯩꯅꯤꯅ ꯇꯦꯛꯁ ꯕꯨꯛꯂꯦꯠ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯁꯤꯁꯦ ꯄꯤꯔꯛꯀꯗꯣꯏꯕ. ꯁꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯑꯁꯤ ꯂꯧꯔꯛꯀꯅꯤ ꯑꯗꯨꯝ. ꯑꯗꯨꯒ 1 mark shall be awarded to every correct answer. ꯑꯆꯨꯝꯕꯒꯤ ꯃꯥꯔꯛ ꯑꯃ ꯄꯤꯔꯅꯤꯀꯣ. ꯑꯗꯨꯀꯥꯟꯗ ꯁꯪꯖꯟꯕꯁꯤꯗ 2-3 ꯊꯣꯛꯅ ꯁꯪꯖꯜꯂꯕ. ꯑꯃꯈꯛꯇꯪ ꯆꯨꯝꯗꯣꯏꯁꯤꯗ 2-3 ꯊꯣꯛꯅ ꯁꯪꯖꯜꯂꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯂꯥꯜꯂꯦ, ꯃꯥꯔꯛ ꯄꯤꯔꯔꯣꯏ. ꯑꯗꯨꯒ ꯂꯥꯟꯅ ꯏꯟꯀꯔꯦꯛ ꯑꯟꯁꯔ ꯑꯣꯏꯅ ꯈꯣꯠꯂꯝꯕꯗꯁꯨ ꯃꯥꯔꯛ ꯑꯝꯇ ꯄꯤꯔꯣꯏ. ꯍꯥꯏꯗꯤ ꯅꯦꯒꯦꯇꯤቭ ꯃꯥꯔꯀꯤꯡ ꯀꯛꯑꯣꯏ ꯈꯣꯠꯂꯣꯏꯕꯀꯣ. ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯃꯝꯗꯕꯤ ꯕ꯭ꯂꯦꯡ ꯊꯝꯃꯝꯃꯁꯨ ꯃꯥꯔꯛ ꯑꯝꯇ ꯐꯪꯉꯣꯏ. ꯑꯗꯨꯗꯤ ꯈꯨꯝꯖꯤꯜꯂꯒ ꯗꯥꯎ ꯌꯦꯡꯕꯅ ꯌꯥꯏꯗꯅ. ꯗꯥꯎ ꯌꯦꯡꯊꯣꯛꯄ ꯌꯥꯏ. ꯑꯗꯨꯒ ꯁꯤꯒꯤ admit cardꯁꯤꯗꯤ ꯄ꯭ꯔꯣꯕꯤꯖꯅꯦꯜꯅꯤ. ꯏꯂꯤꯖꯤꯕꯤꯂꯤꯇꯤꯗꯨꯗꯤ ꯔꯤꯀ꯭ꯔꯨꯏꯇꯤꯡ ꯑꯦꯖꯦꯟꯁꯤꯅ ꯌꯦꯡꯒꯅꯤ ꯍꯥꯏꯔꯦ. ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯦꯅ ꯍꯦꯛꯇ ꯊꯕꯛ ꯑꯃꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯕꯗꯤ ꯅꯠꯇꯦ.
ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗꯨ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯌꯦꯡꯊꯣꯛꯄꯤꯌꯨ ꯃꯐꯝ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯗꯨꯒ ꯂꯥꯁ ꯅꯝꯕꯔ 12 diabetic candidates may bring sugar tablets, candy, fruits or sandwich in a transparent bag. This will be kept with the invigilator and handed over on request. ꯁꯨꯃꯥꯏꯅ ꯔꯨꯜꯁꯦ 1ꯗꯒꯤꯅ 12 ꯐꯥꯎꯕꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯃꯔꯨ ꯑꯣꯏꯕꯗꯤ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯠꯇꯣ ꯆꯤꯡꯊꯣꯛꯑꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯔꯥꯎꯟ ꯑꯃꯨꯛꯇꯪ ꯐꯖꯅ ꯑꯗꯨꯝ ꯄꯥꯊꯣꯛꯄꯤꯔꯣ time manage ꯐꯖꯅ ꯇꯧꯕꯤꯔꯣ ꯅꯦꯒꯦꯇꯤቭ ꯃꯥꯔꯀꯤꯡ ꯂꯩꯇꯕꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯐꯖꯅ ꯁꯪꯖꯟꯕꯤꯔꯣ ꯃꯇꯝ ꯈꯔꯁꯨ ꯂꯩꯔꯤꯉꯩꯁꯤꯗ ꯐꯖꯅ ꯄꯥꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯗꯨꯝ ꯍꯥꯟꯅ ꯊꯥꯕꯗ ꯑꯃꯨꯛ ꯊꯥꯔꯤꯉꯩꯁꯤꯗ ꯂꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ